Tronglaobi thongdoka mari leinana NIA na chathariba investigation gi thabak thoram khumang chausin na changsili Manipur lengakna state asida peace purakna bagi dama khotnariba asida miyam na mateng pangbiu haina Home Minister Govindas konthauzam na pauzelakli Wafam asi leibak pumba ki oina ngasidagi hauduna tha asigi kun fawba chathagadaba Fire Service Week state asigi su Manipur Fire Service ki headquarter da pangthokpagi thoramda pauzelakhi bani Thoramadu da Home Minister asina makha taraduna Tronglaobi ki laibak thiba thawdo si leingak na hakchina lawi thawdo si ki matang da NIA ki team ga paw fauna re loinana case asi yamna advanced stage ta leiri haiba khangle Asawbana aikhoi miyoibagi mangjabata oiri peace lairaba matamda state asi chawkhatpa lamda mama oiba ngamgadori bani haina phongdokhi Thoramadu ga mari leinaba wafam Home Minister Govindas na thamladuna Chawkhalakpa loinana miyoibigi laifam pixelakpa siga iroinana awangba fura dalan kaya sarakpa sina Fire Service ki staff singi thabak thoram singda challenge kaya thengnari Manipur lengakna Manipur Fire Service asi matam ga chunaba amadi matik chaba department ama oihanaba 15 Finance Commission gi makhada modern equipment kaya leiduna khudong thiba ma hekta tholakpada mayoknaba ngamnaba hotnari haikhi Loinana Manipur Fire Service ki staff singna khudong thiba maihau langpo ki thongdok tholakpada mipaiba leitana miyoibigi punsi amadi lanthum kannabagi thabak paikhaliba singidamak tawbimal khangba utkhi Thoramadu da Home ki Commissioner N Ashok Kumar Babina Healthcare and Hospitality Industries Private Limited ki CMD Dr Thangjam Dabli Siza Hospital and Research Institute Private Limited ki CMD Dr KH Palin Ras Medicity ki CMD N Razen Yauna Lamdamasigi Masak Naiba Miyoi Kayana Sarukyaki Thoramadu da Thongna Faba Firefighter Amadi Fireman Singda Award Amadi Certificate Piduna Pungning Thawatki Loinana District Fire Substation Singda Computer Set Yenthoki Thoramadu ki Saruga Moina Firefighting Amadi Rescue Su Utki Government की साइट की सु मतम गचानबा modern equipments कयामा अखोइना 15 Finance Commission की मखादा लेइदुना पिजरिबा सिंग असि थेंगनबा याननबा any eventuality सिंगसिदा अखोइ मायोकनबा याननबा मखोइबु well equipped अखोइना सरकारना तवनबा सु यामना कन्ना होनजरी तोरंगलाउबी की थौदोकी investigation यामना first phase ता अखोइ संगसिली ngarang maksu ai फाउनजै investigation तौरिबा अदुगुमलबा NIA की टीमगा is in very advanced stage मसी सरकारना खलबा अखोगी थबकसिंग असि मणिपुर दा लेबिरिबा प्रजा पुनमकना सोहजोग पिनबिरे हैरगा असावबना अखोगी मांगजबो ओय अखोई सुंगसिनरे हैरगा तुंगकोगिबगी ओयबा शांति लेबा अदुगुम्बा साखुटपा स्टेट अमा ओयननबा होनबदा मतेंग पांगबियो Thoramadu mari leinana Manipur Fire Service ki Director Laishram Navachandrana lising amaga chamapan ga nifu mari ki April tara mari da lan gi potlam kaya yawba British ki jahaz ama Bombay gi Victoria Dock da mai chaklakpada muthanaba honakiba fireman amadi firefighter humfutarukna thawaina pontha oikiba loinana kaya mana asopan amadi soinaiba fawba yawkiba amadi ngasi fawba fireman amadi firefighter singna miyoibi ki punsi amadi lanthum kannaba honabada thawaina pontha Pikiba dubo ikai khumnabo ina Fire Service Week asi pangthokpani Week asi ki manung channa maihau langpok tholakpa matamda miyamna kari section thorang lokhatkani kari tawba yai haibigi matangda awareness amadi training program sing pangthokani haikhi state asida fire substation manga nongna hangkhraba matungda anova fire station taruk amaga hangnaba thorang paikhatli Manipur lengakta henba fire station kuntaruk hangdoknaba madi mathau taba manpower gi post creation taunaba haizaba leikre haiba wafam director asana phongdokpa loinana lengakna su ayaba pibirakani habigi chauna thazaba lei haiki Fire Service ki excellency angak pufang na henggal tongan mafam kaya hangdana leramba jaga kaya ngasi urbanization torokba population hengalakba asina singbana baramoidana building mathon sagalakba ade leirak khulak pixelakba uki khongba leirak taba suguma sing asi yeng kanda Manipur Fire Service na su hogiba sahida ekhoi tongan ba mawngda ekhoi short term training course mayam ama 1000 gi mathakta ekhoi fijaki tongan ba ekhoi gi matam ga chunaba khusu khulai kaya amasu ekhoi hapsin bangam jare samna palabada hana leiramdaba fire in emergency control room sida smart IT da based over wireless safe training hall manungda tongan ba training ga mari lenawa equipment training aids mayama ekoi hape masina ekoi gi firefighter sing da su matam gi refresher training course bi ba edoba mayam da su ekoi yam kanaba phange